Lengsin Biraksi, Yaiphabee Eye Care, Khangabok Bazar, opposite SBI ATM. Yaiphabee Eye Care na chahi khara asida miyamda offer kaya pijaduna mit laying badu khudong chajadraba singda khudong chaba kaya piduna lakli. Ngasi so amok pujarakle Yaiphabee Eye Care gi offer oina chaliba chahi asigi yausang phawgi oina frame the free loinana lens to 20% gi offer pijari. Tongan ba advance oiraba technology kya sizinaduna mafam asida sale yamna tingdana mid laying bagi khudong chaba pijari. Angang singi frame nupa masa wadi nupi masa singi frame ahalaman singi frame makal kya gi design singda fangbiragani Yaiphabee Eye Care Khangabok Bazar opposite SBI ATM. Ngasi maleng simbiro yausang komayu oina frame the free loinana lens the 20% gi offer pijariba Yaiphabee Eye Care da miyamna leng sinbiraktuna khudong chaba silobiu. Akopa marol gi dama call to view 7395957 loinana 6009541203. Yaiphabee Eye Care Khangabok Bazar opposite SBI ATM.